ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯋꯥꯔꯤ ꯃꯆꯥ ꯚꯤꯇꯥꯃꯤꯟ ꯗꯤ꯫ ꯇꯥꯏꯁꯥꯒꯤ ꯃꯅꯥꯎ ꯑꯃ ꯂꯩ, ꯃꯍꯥꯛꯀ ꯐꯥꯏꯕꯣꯛꯅꯤ꯫ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ, ꯆꯥꯎꯕ ꯋꯥꯡꯕ ꯀꯩꯃꯇ ꯈꯦꯠꯅꯗꯦ꯫ ꯃꯥꯒꯤ ꯐꯥꯏꯕꯣꯛꯇꯨꯒꯤ ꯃꯃꯤꯡꯅ ꯃꯣꯆꯥ ꯀꯧꯏ꯫ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯣꯆꯥꯗꯣ ꯃꯃꯥꯟꯅꯕ ꯑꯅꯧꯕ ꯈꯔ ꯇꯤꯟꯅꯕꯗꯒꯤ ꯀꯣꯛ ꯉꯥꯎꯕꯤ ꯃꯍꯤ ꯈꯔ ꯖꯣꯠꯄ ꯖꯥꯠꯅꯤ꯫ ꯃꯗꯨꯗꯤ ꯐꯔꯦꯅꯦ, ꯅꯨꯄꯥ ꯑꯅꯤ ꯊꯛꯆꯔꯣ꯫ ꯃꯥꯏ ꯅꯨꯄꯤꯅ ꯍꯦꯛ ꯁꯥꯎꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯎꯁꯤꯜꯂꯛꯄꯁꯤꯅꯤ꯫ ꯆꯠꯂꯝꯗꯥꯏꯒꯁꯤꯗ ꯃꯁꯝꯒꯥꯗꯣ ꯄꯣꯁ ꯁꯦꯝꯗꯅ ꯃꯐꯤ ꯃꯔꯣꯜꯒꯁꯤꯅ ꯅꯥꯟꯈꯠꯂꯛꯂꯤꯕ꯫ ꯅꯥꯟꯕ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯕꯅꯤ꯫ ꯃꯣꯆꯥꯅ ꯅꯥꯜꯂꯤꯁꯤꯗꯤ ꯐꯤꯊꯨꯞ ꯅꯥꯏꯅ ꯏꯁꯇꯤ ꯇꯛꯇꯅ ꯁꯦꯠꯄꯈꯛ ꯅꯠꯇꯦ, ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯈꯨꯎ ꯃꯌꯥꯗ ꯐꯩꯒꯟ ꯃꯌꯥꯗ ꯐꯩꯅ ꯁꯦꯒꯥꯏꯕꯤꯗꯨꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯐꯨꯔꯤꯠꯁꯦ ꯇꯤ ꯁꯥꯔꯠꯀꯨꯝꯕ ꯑꯀꯧꯕ ꯂꯤꯠꯄꯁꯤꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯀꯦꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯥꯈꯪ ꯃꯆꯥ ꯁꯥꯕꯅꯤ ꯁꯤꯅꯤ ꯃꯥꯏ ꯅꯨꯄꯤꯅ ꯈꯜꯂꯤꯁꯤꯅ꯫ ꯃꯣꯆꯥꯗꯣ ꯃꯥꯏ ꯅꯨꯄꯤꯅ ꯊꯣꯡꯕ ꯆꯒꯦꯝ ꯄꯣꯝꯕꯗꯨ ꯐꯖꯅ ꯆꯥꯁꯤꯜꯂꯒ ꯃꯅꯤꯡꯗ ꯉꯥꯏꯍꯥꯛ ꯂꯤꯄꯠ ꯆꯠꯂꯝꯕꯗꯒꯤ ꯆꯒꯦꯝ ꯄꯣꯝꯕꯅ ꯅꯟꯊꯔꯛꯇꯨꯅ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯇꯨꯝꯈ꯭ꯔꯦ꯫ ꯃꯥꯏ ꯅꯨꯄꯤꯁꯨ ꯃꯌꯥꯝꯗꯣ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯀꯣꯜꯂꯤꯛ ꯐꯦꯡꯗꯣꯛꯂꯒ ꯐꯤꯔꯣꯜ ꯈꯔ ꯁꯨꯃꯥꯡꯗ ꯃꯆꯤꯗ ꯀꯟꯅ ꯁꯨꯔꯤ꯫ ꯃꯣꯆꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠꯈꯥꯎ ꯃꯥꯔꯨꯕꯗ ꯒꯨꯂꯥꯞ ꯑꯀꯪꯕ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯗꯣ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯀꯥꯏꯗꯒꯤ ꯒꯨꯂꯥꯞ ꯑꯉꯥꯡꯕꯅꯣ ꯁꯤꯗꯤ? ꯑꯩꯅ ꯁꯣꯝꯗ ꯍꯅꯨꯕꯤ ꯁꯥꯗꯨꯅ ꯆꯥꯛꯊꯣꯡ ꯐꯤꯁꯨ ꯇꯧꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯒ ꯃꯥꯅ ꯁꯤꯕꯨ ꯀꯥꯏꯗꯒꯤ ꯒꯨꯂꯥꯞꯅꯣꯕ? ꯈꯣꯡꯒ꯭ꯔꯥꯎꯗ ꯑꯃꯨꯛ ꯌꯦꯡꯂꯨꯏ꯫ ꯈꯣꯡꯒ꯭ꯔꯥꯎꯗ ꯐꯤꯊꯨꯞ ꯅꯥꯏꯅ ꯊꯨꯞꯄ ꯃꯅꯝꯒ ꯅꯨꯡꯁꯤꯔꯕ ꯑꯉꯧꯕ ꯔꯨꯃꯥꯜ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯂꯥꯟ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯉꯁꯥꯏ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯕ ꯃꯥꯏ ꯅꯨꯄꯥꯗꯨ ꯊꯤꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯇꯥꯏꯆꯥꯁꯨ ꯃꯁꯥꯗꯣ ꯇꯥꯏꯐꯣꯠ ꯅꯥꯔꯨꯕꯗꯒꯤ ꯈꯔ ꯅꯨꯡꯉꯥꯏꯔꯛꯄꯗꯨꯗ ꯐꯤ ꯑꯆꯧꯕ ꯑꯃ ꯃꯀꯣꯛ ꯈꯨꯝꯖꯤꯜꯂꯒ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯃꯣꯔꯥ ꯑꯃ ꯊꯥꯔꯒ ꯅꯣꯕꯦꯜ ꯑꯃ ꯄꯥꯔꯒ ꯚꯤꯇꯥꯃꯤꯟ ꯗꯤ ꯂꯧꯔꯤ꯫ ꯃꯣꯆꯥꯒꯤ ꯅꯨꯄꯤꯅ ꯇꯥꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯇꯥꯏꯆꯥꯒꯤ ꯃꯀꯣꯛꯇ ꯈꯨꯗꯣꯝꯕꯤꯅ ꯀꯤꯠ ꯏꯜꯂꯒ ꯏꯁꯧ ꯁꯧꯊꯔꯛꯏ꯫ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯐꯨꯔꯤꯠꯈꯥꯎꯗ ꯒꯨꯂꯥꯞ ꯑꯀꯪꯕ ꯌꯥꯎꯔꯝꯃꯤꯁꯤ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ? ꯍꯥ? ꯀꯅꯥꯅ ꯄꯤꯔꯛꯄꯅꯣꯕ? ꯇꯥꯏꯆꯥꯗꯣ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯃꯉꯣꯟꯗ ꯇꯧꯔꯤꯗꯣ ꯃꯣꯆꯥ ꯃꯥꯟꯗꯅ ꯇꯧꯔꯤꯅꯤ ꯍꯥꯏꯁꯤ ꯃꯍꯥꯛ ꯈꯪꯏ, ꯑꯗꯨꯕꯨ ꯏꯁꯣꯏ ꯁꯣꯏꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯈꯨꯝꯗꯅ ꯂꯩ꯫ ꯈꯣꯡꯒ꯭ꯔꯥꯎꯗ ꯌꯥꯎꯔꯝꯃꯤꯕ ꯔꯨꯃꯥꯜꯁꯤꯅ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ? ꯍꯥ? ꯅꯪ ꯅꯇꯨ ꯌꯥꯝꯅ ꯊꯤꯅꯤꯡꯕ꯭ꯔꯥ? ꯌꯥꯝ ꯊꯤꯅꯤꯡꯕ꯭ꯔꯣ? ꯅꯪꯅ ꯉꯦ ꯇꯧꯗꯨꯅ ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯇꯗ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯈꯨꯝꯃꯣ, ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ꯫ ꯑꯗꯨꯃꯥꯏꯅꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯗꯅ ꯍꯧꯗꯣꯡ ꯑꯅꯥꯕꯗꯧꯅ ꯇꯨꯕ ꯌꯥꯔꯣꯏ꯫ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯅ ꯉꯥꯡꯅꯗꯕ ꯌꯥꯔꯣꯏ꯫ ꯇꯥꯏꯆꯥꯗꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯂꯛꯇ꯭ꯔꯦ꯫ ꯃꯀꯣꯛ ꯉꯥꯎꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯦ꯫ ꯃꯣꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯅ ꯈꯧꯗꯦꯝꯃꯤ꯫ ꯑꯍꯝ ꯃꯗꯣ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏ ꯀꯥꯔꯕ ꯃꯣꯆꯥꯒꯤ ꯅꯨꯄꯤꯅ ꯐꯝꯊꯔꯛꯂꯒ ꯅꯪꯅ ꯈꯧꯗꯦꯝꯗꯅꯒ ꯇꯧꯔꯤꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯥ? ꯍꯥ? ꯑꯩ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯊꯤꯜꯂꯣ ꯂꯥꯎ꯫ ꯀꯞꯄꯛꯏ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯣ ꯂꯥꯎ꯫ ꯅꯪꯅ ꯊꯤꯅꯤꯡꯕ ꯅꯇꯨ ꯊꯤꯌꯨ, ꯑꯩ ꯀꯔꯤꯃꯠꯇ ꯌꯦꯠꯂꯣꯏ꯫ ꯃꯣꯆꯥꯒꯤ ꯅꯨꯄꯤꯅ ꯇꯥꯏꯆꯥꯒꯤ ꯃꯁꯝ ꯐꯣꯏꯔꯒ ꯃꯅꯪꯒꯟꯗ ꯈꯨꯇꯨꯝꯅ ꯄꯣꯞ ꯊꯣꯝꯃꯒ ꯐꯨꯊꯔꯛꯏ꯫ ꯇꯥꯏꯆꯥꯗꯣ ꯁꯣꯔ ꯊꯤꯡꯈꯩ ꯈꯥꯡꯉꯤ꯫ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯍꯣ ꯑꯩꯅꯤꯅꯦꯍꯦ, ꯇꯥꯏꯆꯥꯅ ꯐꯤꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯍꯩꯃꯥ, ꯏꯇꯩ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯃꯣꯆꯥꯒꯤ ꯅꯨꯄꯤꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯕꯗ ꯃꯅꯤꯡ ꯊꯣꯡꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯑꯃꯨꯛꯇꯪ ꯃꯈꯣꯡꯗꯣ ꯂꯧꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯃꯃꯥꯏꯅ ꯎꯞꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯇꯥꯕꯗꯣ ꯅꯥꯍꯤꯔ ꯀꯩꯅꯣ ꯈꯪꯗꯦ, ꯃꯃꯥꯏꯗꯣ ꯏꯅ ꯄꯨꯝꯉꯥꯡ꯫ ꯇꯥꯏꯆꯥꯗꯣ ꯍꯧꯒꯠꯂꯒ ꯏꯍꯦ ꯍꯥꯏꯅ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯇꯤꯡꯀꯛ ꯃꯥꯏꯉꯪꯅꯗꯨꯅ ꯂꯦꯞꯄꯤ꯫ ꯃꯈꯣꯜ ꯑꯃ ꯇꯧꯈꯤꯗ ꯍꯥꯏꯅ ꯃꯣꯆꯥ ꯐꯃꯨꯡꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯄꯗꯣ ꯇꯧꯔꯝꯃꯤꯕꯗꯨ ꯎꯔꯦ꯫ ꯃꯣꯆꯥ ꯕ꯭ꯔꯪ ꯂꯥꯎꯅ ꯁꯥꯎꯒꯠꯂꯒ ꯃꯌꯥꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣ ꯇꯥꯃꯣꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯁꯤ ꯅꯅꯥꯎ ꯅꯨꯄꯤꯅꯤꯅꯦ, ꯑꯩꯅ ꯅꯍꯥꯟꯅ ꯆꯤꯡꯅꯔꯕꯅꯤ꯫ ꯇꯥꯃꯣꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤꯁꯤꯗꯤ ꯁꯤꯒꯤ ꯑꯣꯏꯔꯦ꯫ ꯃꯣꯆꯥ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ? ꯇꯥꯏꯆꯥꯗꯣ ꯂꯥꯎꯈꯠꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯣꯆꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯀꯩꯅꯣ ꯈꯔ ꯉꯥꯡꯅꯈꯤ ꯃꯥꯜꯂꯤ꯫ ꯇꯥꯏꯆꯥꯗꯣ ꯑꯁ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ, ꯉꯥꯏꯍꯥꯛꯇ ꯅꯨꯡꯁꯥꯁꯤꯗ ꯚꯤꯇꯥꯃꯤꯟ ꯗꯤ ꯂꯧꯒꯦ ꯍꯥꯏꯅ ꯇꯧꯔꯨꯕꯁꯤꯗꯤ ꯆꯣꯞꯄꯦꯗꯅ꯫ ꯇꯥꯏꯆꯥ ꯃꯅꯤꯡꯂꯣꯝꯗ ꯑꯗꯨꯝ ꯊꯣꯛꯈꯤꯕꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯅꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫